Asiba haksang kaya taduna leire haina pau sandorokbadagi thizilubada leiramdre. Ngarang palel maya molnom khulda nong may kapna bagi thokdok thoktuna misi mina amade asokapan kaya yaukhraba matungda mafam adudagi khara chatlaga aimol khulda asiba miyoi kaya gi haksang taduna leire haibage pau sandorokbadagi ngasi Tecnopal District Police ki Commando Team Kangbu amade kuntaruk suba Sector Assam Rifles ki Kangbu galoinana thizilubada asiba haksang amata thengnaki de haire. Pausi asina Tecnopal District Police ke CDO ge Inspector Gawari Shanaba matamda phongdorokibade molnom khulda asiba haksang kaya taduna leire haiduna pau kaya sandorokhe masigi matungda achumba khangdoknabagidamak ngasi mafam aduda AR ge Kangbuga changduna thijinkhe thijinbaduda palelda leiriba mitai lai haraufam chingthak amade chingkha gi saruksingdasu pak sanna thiba humbagi thabak chathakhe adubu asiba haksang amata thengnakhide miyoi kharana lana pau sandokpo oiramlei maduna yumpham yaudaba pau kaya social media na chingbada sandokpidana basu mahaki maikaidagi phongdorokhe numit nini sathagadaba 19 suba G20 Summit New Delhi ge prakti maidanda hogdokre numit nini sathagadaba 19 suba G20 Summit ngasidagi New Delhi ge prakti maidanda leiba Bharat Mandapam International Exhibition Convention Center da hogdokre G20 Summit ki lakpasingda maitaising lana uhanaba kuki militena landarakpane kokome male masigi tongan-tongan balaiwaksingge masaknai ba miyoisingna numit nini New Delhi da pangthokadoriba G20 Summit asigi khudong saba lawduna lamdam asida yaikhai thingai ba piriba chin kuki narco terroristsingna maitaigi khulsingda landarakpani haina Coordinating Committee on Manipur Integrity kokomi na phongdorokle